मालेंगी ओइना कोविड-19 पॉजिटिव ओइबा मिसिंग crore निपान लाख निफुमंगा लिसिंग हुमहुमापनगा चानिपान कुंट्रा तरेट सुख्रे लाइना असिना मरम ओइदुना लाइखिदबा मसिंगना लाख तरा निपान लिसिंग कुंट्रा मंगागा चामगा यांखै निपान सुख्रे इंडिया की ओइना हौजिक फावदा पॉजिटिव ओइबा मियोइ crore अमा लाख अहुम लिसिंग मंगागा चाट्रेट मरफु निपान सुख्रे अमदी लाइकन्नबा ngamdana कोविड-19 मरम ओइदुना लाइखिदबा मियोइना लाख अमा लिसिंग निफुमापनगा चानि तरा निपान सुख्रे Chief of Defence Staff General Bipin Rawat na Arunachal Pradesh ki forward airways da chatuna yangsinkhre ngasi satkiba yangsin khongsat aduda mafam aduda mathau tawriba Army Indo-Tibetan Border Police amadi Special Frontier Force ka unekhi Punjab da based over Longmi Singh na Union Minister Giriraj Singha Gujarat Deputy Chief Minister Nitin Patel amadi BJP leader Ram Madhav ki mathakta defamatory oiba statement pirubagi legal notice thakre Report amagi matung ina hauzik Delhi gi ngamkhai gi mafam singda anoba agricultural law gi mayokta chatharakliba khongjang gi mayokta phajadaba wahi wata sizinarubagi legal notice adu lakhibani Mamangagi matamda football sanaba singbu saun kauba haina launaramba adu haujikti sana khotnaba pumba sinpham ama oina lauba haunarakne haina kaisamthong kendrigi MLA langpok lakpam Zendu Kumarna phongdokre wafam singsi Trau Academy da leiba under 10 13 amadi 15 sanaroi amadi course singda PC Enterprises na sponsor tawba kids sing launch tawba amadi yenthokpagi thoramda phongdokhibani